National Immunization Day gi manung chana March ki tang ahumdagi numit humni chupna chathagadawriba Intensified Pulse Polio Immunization Campaign da masagi chahi manga fawbagi manung da leiba angang singbo mama mapa oiba singna polio hidak pithak pinaba Directorate of Family Welfare Services ki maike dagi paujelakle campaign asigi matang da Directorate of Family Welfare Services amadi State Health Society NHM Manipur na punna kutsamna duna pangthokiba media sensitization ki thauramda Family Welfare Services ki additional Director Dr. Chambo Golmaina English ani ga tarama thoidagi hauna polio na naba mioi amata laibak asida lairaktrabasu yumthang ba laibak sing maroina Afghanistan amadi Pakistan da laina asina soghanba angang kaya lairibana checksin bagi tangai fadaba laibak asida laina asi sandokte haina English ani ga taramari da saktak che fanglabasu ngasi fawbo intensified immunization tawriba asima ka amuk hanna laina asi pusilak pangamdana bani haike thauramadu da sarukya kiba state immunization Officer Dr. KH Memchana March ahumdagi mga fawba chathagadawriba campaign asigi makhada apunba beneficiary lak ahumga lising yangkai humdoi asi amata chithadana konsin bangamna ba thaurang paikhat pahore athuba matamda thaurang pumba loisin lagani campaign asigi ahan banumit March tang ahumda booth day haina mingthonduna district taratarukta apunba booth lising ahumga Chamnga ga humfumari hangdoktuna supervisor Chatrit Katarani thoigi makhada angang singbu polio hidak pithakani March tang mari amade mangada house to house campaign chathaduna chithanantha hoba angang singda polio hidak pithakpagi khongthang laukhatkani haike chahi asigi oina irang asina maram oiraga angang apikpa leiba relief camp khuding makta pulse polio immunization gi camp haudo kani Loinana miyam punba mafam transit point amadi bus stop na chingba mafam singda su camp asin numit nini chupna chathagani haire We don't want this virus to be imported again. Yamna disabled waiba lainani aba. And even with this pulse polio, have the this polio ge laina se. Asigi laina se di yam sathi graba. Aduna ahoye angang sing sida paralyzed to gudaba leiba. Ado paralyzed to ba shib suya ba asum haina thokpegi lainani. Angang khudima akoi 02 masai haji do 5 years fogni manungda leiba angang singda haiba numit sida akoi polio drop ani se pithak horaga makai gi magi hanagi routine immunization ga mari awang leinde de ko ngarang hana kuina hata mai mamangda ma routine immunization da hidak se thakre khale mathang akoi tang ahum sida next week sida ma se polio haji akoi polio national immunization day tare sida su pithak bi gane ba akoi na ngarang han thakre ma tharoi haiba leite without magi kaino do routine immunization gi ma pithak taraga mari su lei leina de aduna 0 to 5 hong manung da leiba hek angang khujima ngarang dang thakra su sigi se amu numisida bu pithak pigadaba